Ihan hanbada miyambo happy Sabbath. Nishi akoina nainagadaba nishigi lesson shina sharing the word ishogi wa taminaba habagi matanda ko ngishi discussion dogani aduga nishigi akoigi memory text sina Isaiah 55 verse 11 shi akoigi memory text oini biduna laye akoina shida paba ganda kramaina phangbra hairagadi Shumain Hai Aigi Chindagi Tokiba Washi Lem the Hala Oi Atubu Aina Apamba Gumna Tapok Washilaga Halakni Aduga Aina Pamna Tahibugumna Madi Zakwatni Haidun Idunalaye Miam Naktang Banadoshi Sargadaleba Akwapum Namaki Pa Ishor Yam Tagale Nangi Shankraba Sabbath Numit Mukahana Panghankre. Sabbath Lakrabina Hujikti, a Sabbath school discussion de Urage. I couldn't do whatever topic here. Henna Gendabangam Ningagi. Nangi Tawa Shangbanakubu. Mating Bio and Chu giving the Shon 7. Amen. Nasa Equina Bagre Sabbath Quagi memory text. Ishogi wash the mana Nangi Bishigi. Lemna ilai na haloe atubu madi man apambu accomplish to halakni haina akani baba phangre hujikti sida aduna ishogi wane adu hujikti somsu wa amalai adu karira hairagadi akoi taipang bangi mi akoi gi wa haina somalai aduna akoi taipang bangi mi gi wa ga ishogi washi kiam khetnabra habi akoi na han yang ngai do shi akoi taipang bangi mi na ngang gi washti Adu tawguni hane ako yam ngangraga shu ayambana ko shi accomplish to de adum ngangraga tokki bangkan leide atubu ishor gidi mana tawgni shuma tokkni ko han hai hebdi ma chuk shoy shoide madi to accomplish fulfillment tawgni adu ki difference ne to adu ki khenaba tu ne mi gidi shoy ba yai shoy gni adu ishor gidi chuk shoy shoide habishi ena haini pare hujidi Aikoina Jishu Christaki Maramda Murmupang Shingbo High Topaganda, Shadow Baganda Aikoina Bairiba Sastrashi Layram Dragati, Akoimabung Pana Haibangamoy. Hoi Aikoina Isholas Happy Hiba Shambi Hiba Nature Shiangraga Ishoki Bangan Sakti Bo or Mani Tobangam to the Akui Pange. Atubu Sastrana clear in Hybrid Krira Hirakati, a queen Shipabaganda, a queen of Bible Shipabaganda, Jishu Christian pretty with the Lakamana Kramani Hingrami, the Mani Hingra Kramani Shiki, Shirika Kramani Mahogatli, Hogalagi Ipagi, the Kramani Mahan Hibra, Habdu, Hen the detail in a Pazana Kangan, the Shi, Nishi Equina, Hydribo, Word of God, Scripture, Ishogi Sastra Wahid, Hen the Kangale, and Equina Baba Pangi. Aduga Nishubana Karira Heragadi, Muru Oibidi, a quick plan of salvation, a quick Aran Kubumshi, a quick sister on the hand, the Pazana, a quick Bukangale. Amne, Pare Hujik de Quena, Sunday Numiki, Shidachi, Shi Jatbakanda Shumane Idunale, symbols of God's word, Ishorgi Wahai Kudam in Haibiba, Haina, Tum Laurashiko, Atuna. Shida Mohoina 5 points, point Manga oini Bidun lay. A coin of Matang Yin I do she. Yahan Hanba the Queen of Babaganda, Ishogi Wahishi Mangal, light the Kudam oidin Haidun lay. Why a queen of Kange. A koigi punishida Angan Balaktradi, Imam Mamduna Kari Shukamba Ngamde. Tawbushu ngamde, tawbushu yade, Krigira, Amamba to the Kubu, Yomshin to the Krishto Bangamde. At to mind labor ganchita, heck, Mangan light like Baganda, a coin loy in a uber pange. I do tawbungame. Go, Atune, I could Krish to Bungam the Baganda, light like Bagim Panda, Quintobungam Bagumna. Shorty Wahid my Gale Haye. Go, a coin a kange, pretty busy in the beginning. Akwai prithivi imam mamna leirame
ꯀꯔꯤꯁꯨ ꯈꯪꯂꯝꯗꯦ ꯇꯧꯕꯁꯨ ꯌꯥꯔꯝꯗꯦ ꯑꯗꯨꯕꯨ ꯏꯁꯣꯔꯒꯤ ꯋꯥꯍꯩꯗꯨꯅ ꯑꯉꯥꯟꯕ ꯍꯦꯛ ꯄꯨꯔꯛꯄ ꯀꯥꯟꯗ ꯄ꯭ꯔꯤꯊꯤꯕꯤ ꯂꯣꯏꯅꯃꯛꯁꯦ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯈ꯭ꯔꯦ ꯑꯗꯨ ꯀꯔꯤꯒꯤ ꯄꯥꯡꯒꯟꯗ꯭ꯔꯥ ꯍꯥꯏꯔꯒꯗꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩꯗꯨꯅ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯕꯨ ꯎꯕ ꯐꯪꯍꯜꯂꯤ ꯇꯧꯕ ꯌꯥꯕ ꯐꯪꯍꯜꯂꯤ ꯑꯗꯨꯅ ꯑꯗꯨ ꯆꯞ ꯆꯥꯅ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯑꯗꯨꯃꯨꯛ ꯀꯜꯂꯦ ꯑꯗꯨꯃꯨꯛ ꯕꯣꯜꯂꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯕꯨ ꯉꯁꯤ ꯂꯥꯏꯠ ꯃꯉꯥꯟꯗꯒꯤ ꯑꯩꯈꯣꯏ ꯔꯤꯄ꯭ꯔꯦꯖꯦꯟ ꯑꯣꯏꯗꯨꯅ ꯍꯥꯏꯗꯨꯅ ꯂꯩꯌꯦ ꯑꯗꯨꯅ ꯏꯁꯣꯔꯒꯤ ꯋꯥꯁꯤ ꯃꯉꯥꯟꯒꯨꯝꯕꯅ ꯉꯥꯜꯂꯦ ꯃꯥꯁꯤ ꯁꯛꯇꯤ ꯂꯩꯌꯦ ꯍꯥꯏꯅ ꯏꯍꯥꯟ ꯍꯥꯟꯕ ꯅꯝꯕꯔ 1ꯗ ꯃꯈꯣꯏꯅ ꯄꯣꯏꯟ ꯄꯤꯗꯨꯅ ꯂꯩꯌꯦ ꯑꯅꯤꯁꯨꯕꯗ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯀꯥꯟꯗ ꯀꯔꯤꯔꯥ ꯍꯥꯏꯕ ꯀꯥꯟꯗ ꯏꯁꯣꯔꯒꯤ ꯋꯥꯁꯤ ꯃꯩ ꯐꯥꯏꯌꯔꯗ ꯑꯣꯏꯅ ꯄꯥꯟꯗꯝꯗꯨꯅ ꯂꯩꯌꯦ ꯀꯔꯤꯒꯤꯔꯥ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯃꯣꯠꯄ ꯀꯌꯥꯝ ꯂꯩꯕꯁꯤ ꯑꯩꯈꯣꯏꯅ ꯃꯥꯡꯍꯟꯕ ꯉꯝꯗꯦ ꯑꯗꯨꯕꯨ ꯃꯩꯗ ꯊꯥꯊꯣꯛꯄ ꯀꯥꯟꯗ ꯃꯩꯅ ꯃꯅꯨꯡꯗ ꯍꯥꯞꯄ ꯀꯥꯟꯗ ꯂꯣꯏꯅ ꯃꯥꯅ ꯆꯥꯛꯊꯣꯛꯈ꯭ꯔꯒ ꯑꯃꯣꯠꯄ ꯂꯣꯏꯅ ꯃꯥꯡꯍꯜꯂꯦ ꯑꯗꯨ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯑꯩꯈꯣꯏꯅ ꯌꯣꯠ ꯁꯥꯕ ꯀꯥꯟꯗ ꯃꯩꯗꯨꯗ ꯔꯧꯕ ꯀꯥꯟꯗ ꯑꯟꯋꯥꯟꯇꯦꯠ ꯊꯤꯡꯁꯇꯨ ꯂꯣꯏꯅꯃꯛ ꯊꯣꯛꯂ ꯏꯀꯣꯟꯒꯨꯝꯕꯗ ꯌꯥꯝ ꯂꯪꯇ꯭ꯔꯤꯛ ꯂꯪꯕ ꯑꯣꯔꯤꯖꯤꯅꯦꯜꯗꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ ꯑꯗꯨ ꯆꯞ ꯆꯥꯅ ꯏꯁꯣꯔꯒꯤ ꯋꯥꯍꯩꯗꯨꯅ ꯑꯩꯈꯣꯏꯕꯨ ꯁꯦꯡꯍꯜꯂꯦ ꯑꯩꯈꯣꯏꯒꯤ ꯅꯪꯒꯤꯗꯤ ꯀꯌꯥꯝ ꯑꯃꯣꯠꯄ ꯂꯩꯔꯝꯃꯒꯁꯨ ꯏꯁꯣꯔꯒꯤ ꯋꯥꯍꯩꯗꯨ ꯑꯩꯈꯣꯏꯅ ꯄꯥꯕ ꯀꯥꯟꯗ ꯏꯁꯣꯔꯒꯤ ꯋꯥꯍꯩꯗꯨ ꯂꯥꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯃꯣꯠꯄ ꯂꯣꯏꯅꯃꯛ ꯃꯥꯅ ꯂꯧꯊꯣꯛꯑꯦ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯤ ꯑꯅꯧꯕ ꯄꯤꯕ ꯉꯝꯕ ꯋꯥꯍꯩꯅꯤ ꯑꯗꯨꯅ ꯏꯁꯣꯔꯒꯤ ꯋꯥꯍꯩꯁꯤ ꯉꯁꯤ ꯃꯩꯗ ꯄ꯭ꯔꯃꯥꯟ ꯇꯧꯗꯨꯅ ꯂꯩꯕꯗꯨ ꯑꯗꯨꯒꯤ ꯃꯔꯝꯅꯤ ꯑꯗꯨꯅ ꯏꯁꯣꯔꯒꯤ ꯋꯥꯍꯩꯁꯤ ꯃꯩꯒꯨꯝꯅ ꯄꯥꯡꯒꯜ ꯂꯩꯌꯦ ꯁꯛꯇꯤ ꯂꯩꯌꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯕꯨ ꯍꯥꯏꯕꯤꯗꯨꯅ ꯂꯩꯌꯦ ꯑꯗꯨꯅ ꯑꯍꯨꯝꯁꯨꯕꯗ ꯀꯔꯤꯔꯥ ꯍꯥꯏꯕ ꯀꯥꯟꯗ ꯍꯃꯔ ꯅꯨꯡꯊꯪ ꯑꯩꯈꯣꯏꯅ ꯈꯪꯈ꯭ꯔꯦ ꯑꯩꯈꯣꯏ ꯊꯕꯛ ꯁꯨꯔꯒ ꯇꯧꯕ ꯉꯝꯗꯕꯗꯨ ꯊꯣꯛꯍꯥꯏꯕ ꯉꯝꯗꯕꯗꯨ ꯀꯔꯤꯅ ꯇꯧꯋꯤ ꯑꯩꯈꯣꯏ ꯅꯨꯡꯊꯪꯗ ꯌꯩꯔꯒ ꯑꯗꯨꯝ ꯊꯣꯛꯍꯥꯏꯌꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯊꯕꯛ ꯑꯆꯧ ꯑꯆꯧꯕ ꯇꯧꯕ ꯉꯝꯃꯦ ꯑꯗꯨ ꯆꯞ ꯆꯥꯅ ꯑꯩꯈꯣꯏꯒꯤ ꯀꯟꯈ꯭ꯔꯕ ꯊꯃꯣꯏꯁꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩꯅ ꯊꯨꯒꯥꯏꯕ ꯉꯝꯃꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯀꯟꯈ꯭ꯔꯕ ꯊꯃꯣꯏꯁꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯉꯥꯡꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯁꯤ ꯄꯦꯠꯄ ꯉꯝꯃꯦ ꯅꯧꯍꯜꯂꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯤꯗ ꯑꯅꯧꯕ ꯄꯨꯔꯛꯄ ꯉꯝꯕ ꯀꯔꯤꯝꯄꯥꯟꯗꯒꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩꯗꯨꯅ ꯊꯨꯒꯥꯏ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯀꯟꯈ꯭ꯔꯕ ꯊꯃꯣꯏꯗꯨ ꯏꯁꯣꯔꯒꯤ ꯋꯥꯍꯩꯗꯨꯅ ꯂꯥꯛꯄ ꯀꯥꯟꯗ ꯊꯨꯈꯥꯏꯗꯨꯅ ꯑꯩꯈꯣꯏ ꯃꯆꯦꯠ ꯃꯆꯦꯠꯇ ꯍꯥꯜꯂꯒ ꯑꯅꯧꯕ ꯄꯨꯔꯛꯄ ꯉꯝꯃꯤ ꯍꯥꯏꯅ ꯑꯩꯈꯣꯏꯕꯨ ꯍꯥꯏꯗꯨꯅ ꯂꯩꯌꯦ ꯑꯗꯨꯒꯤ ꯃꯔꯝꯅ ꯉꯁꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩꯁꯤ ꯍꯃꯔꯗ ꯔꯤꯄ꯭ꯔꯦꯖꯦꯟ ꯑꯣꯏꯅ ꯃꯥꯅ ꯄꯥꯟꯗꯝ ꯑꯣꯏꯗꯨꯅ ꯏꯗꯨꯅ ꯂꯩꯌꯦ ꯑꯗꯨ ꯀꯔꯤꯔꯥ ꯍꯥꯏꯔꯗꯤ ꯊꯨꯈꯥꯏꯕ ꯉꯝꯗꯕꯗꯨ ꯏꯁꯣꯔꯒꯤ ꯋꯥꯍꯩꯅ ꯊꯨꯈꯥꯏꯕ ꯉꯝꯃꯦ ꯍꯥꯏꯗꯨꯅ ꯏꯗꯨꯅ ꯂꯩꯌꯦ ꯑꯗꯨꯒ ꯂꯣꯏꯗꯨꯅ ꯏꯁꯣꯔꯒꯤ ꯋꯥꯍꯩꯗꯨꯅ ꯃꯩꯒꯨꯝꯅ ꯆꯥꯛꯍꯜꯂꯒ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯒꯤ ꯊꯨꯈꯥꯏꯔꯒ ꯑꯩꯈꯣꯏꯕꯨ ꯃꯤ ꯑꯅꯧꯕ ꯄꯣꯛꯍꯜꯂꯤ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯏꯁꯣꯔꯒꯤ ꯋꯥꯍꯩꯁꯤ ꯑꯗꯨꯃꯨꯛ ꯀꯜꯂꯤ ꯍꯥꯏꯅ ꯑꯩꯈꯣꯏꯕꯨ ꯏꯗꯨꯅ ꯂꯩ ꯑꯩꯈꯣꯏ ꯌꯥꯝ ꯀꯟꯕ ꯏꯁꯥꯒꯤ ꯁꯦꯜꯐꯤꯁꯅꯦꯁ ꯏꯇꯣꯝꯒꯤ ꯈꯟꯗꯨꯅ ꯂꯩꯕ ꯑꯩꯒꯤ ꯑꯣꯏꯒꯦꯅ ꯂꯩꯕ ꯑꯗꯨꯒ ꯁꯦꯜꯐ ꯁꯦꯟꯇꯔ ꯑꯗꯨꯒ ꯃꯤꯒꯤ ꯈꯟꯕꯤꯗꯕ ꯑꯁꯤꯒꯨꯝꯕ ꯂꯣꯏꯅꯃꯛꯁꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩꯗꯨꯅ ꯊꯥꯊꯣꯛꯄ ꯉꯝꯃꯤ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯏꯁꯣꯔꯒꯤ ꯋꯥꯍꯩꯁꯤ ꯃꯩꯒ ꯅꯨꯡꯊꯪꯅ ꯌꯩꯕꯒꯨꯝꯅ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯗ ꯂꯥꯛꯄ ꯀꯥꯟꯗ ꯁꯨꯃꯥꯏꯅ ꯑꯆꯦꯡꯕ ꯑꯍꯣꯡꯕꯁꯤ ꯄꯤꯕ ꯉꯝꯃꯤ ꯍꯥꯏꯕ ꯏꯗꯨꯅ ꯂꯩꯌꯦ ꯑꯗꯨ ꯏꯀꯣꯟ ꯀꯣꯟꯕꯗ ꯀꯔꯤꯔꯥ ꯍꯥꯏꯕ ꯀꯥꯟꯗ ꯏꯁꯣꯔꯒꯤ ꯋꯥꯍꯩꯁꯤ ꯁꯤꯠ ꯃꯔꯨꯗꯁꯨ ꯁꯤꯝꯕꯣꯜ ꯑꯣꯏꯗꯨꯅ ꯏꯗꯨꯅ ꯂꯩꯌꯦ ꯀꯔꯤꯒꯤꯔꯥ ꯑꯩꯈꯣꯏꯅ ꯈꯪꯉꯦ ꯃꯔꯨꯒꯤ ꯁꯛꯇꯤꯁꯤ ꯀꯔꯤꯔꯥ ꯍꯥꯏꯕ ꯀꯥꯟꯗ ꯕꯣꯔꯁꯤ ꯀꯔꯤꯔꯥ ꯍꯥꯏꯕ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯆꯨꯖꯥꯛ ꯄꯤꯁ ꯑꯃ ꯊꯥꯕ ꯀꯥꯟꯗ ꯃꯥꯅ ꯁꯤꯔꯒ ꯍꯧꯒꯠꯄ ꯀꯥꯟꯗ ꯃꯥꯅꯗꯤ 3-4 ꯄꯥꯜꯂꯦ ꯑꯗꯨꯅꯤ ꯁꯤꯠꯀꯤ ꯄꯥꯡꯒꯟꯗꯨ ꯑꯗꯨꯃꯥꯏꯅ ꯀꯜꯂꯤ ꯍꯥꯏꯕꯅꯤ ꯑꯗꯨ ꯆꯞ ꯆꯥꯅ ꯏꯁꯣꯔꯒꯤ ꯋꯥꯍꯩꯁꯤ ꯑꯩꯈꯣꯏꯕꯨ ꯄꯨꯛꯅꯤꯡꯗ ꯆꯪꯈ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯃꯤꯅꯧ ꯌꯥꯝ ꯄꯨꯔꯛꯄ ꯉꯝꯃꯦ ꯄꯨꯟꯁꯤ ꯑꯅꯧꯕ ꯄꯨꯔꯛꯄ ꯉꯝꯃꯦ ꯋꯥꯍꯩ ꯑꯃꯗꯨꯅ ꯑꯗꯨꯅ ꯏꯁꯣꯔꯒꯤ ꯋꯥꯍꯩꯁꯤ ꯑꯗꯨꯃꯨꯛ ꯀꯜꯂꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯥꯅ ꯄꯥꯟꯗꯝ ꯑꯣꯏꯗꯨꯅ ꯍꯥꯏꯈꯤꯕꯁꯤꯡꯁꯤ ꯏꯁꯣꯔꯒꯤ ꯋꯥꯁꯤ ꯑꯗꯨꯃꯨꯛ ꯀꯜꯂꯤ ꯍꯥꯏꯅ ꯉꯁꯤ ꯑꯩꯈꯣꯏꯕꯨ ꯁꯤꯗ ꯍꯥꯏꯕꯤꯗꯨꯅ ꯂꯩꯌꯦ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯃꯟꯗꯦꯗ ꯆꯠꯄ ꯀꯥꯟꯗ ꯗ ꯀ꯭ꯔꯤꯌꯦꯇꯤꯚ ꯄꯥꯋꯔ ꯑꯣꯐ ꯒꯥꯗꯁ ꯋꯥꯔꯗ ꯍꯥꯏꯗꯅ ꯏꯗꯨꯅ ꯂꯩ ꯏꯁꯣꯔꯒꯤ ꯋꯥꯍꯩꯁꯤ ꯁꯦꯝꯕ ꯉꯝꯕꯒꯤ ꯁꯛꯇꯤ ꯂꯩꯌꯦ ꯍꯥꯏꯅ ꯏꯗꯨꯅ ꯂꯩꯌꯦ ꯑꯩꯈꯣꯏꯅ ꯁꯤ ꯄꯥꯕ ꯀꯥꯟꯗ ꯍꯥꯏꯌꯦ
ꯏꯁꯣꯔꯒꯤ ꯋꯥꯁꯤꯗꯤ ꯑꯩ ꯍꯤꯡꯕ ꯋꯥꯅꯤꯀꯣ ꯍꯤꯡꯕ ꯉꯛꯇꯨꯅ ꯇꯧꯕ ꯉꯝꯕꯗꯨꯗ ꯌꯥꯎꯋꯤ ꯍꯥꯏ ꯃꯥꯒꯤ ꯋꯥꯍꯩ ꯃꯅꯨꯡꯗꯨꯗ ꯇꯧꯕ ꯉꯝꯕ ꯍꯤꯡꯕ ꯇꯧꯕ ꯉꯝꯕ ꯕꯣꯔꯗꯣ ꯃꯥꯒꯤꯗꯨꯗ ꯌꯥꯎꯋꯤ ꯍꯥꯏꯅ ꯏꯗꯨꯅ ꯂꯩꯌꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯈꯪꯉꯦ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯑꯩꯅ ꯃꯤꯠꯇꯒꯤ ꯎꯗꯨꯅ ꯂꯩꯕ ꯄꯥꯏꯗꯨꯅ ꯂꯩꯕ ꯂꯣꯏꯅꯃꯛꯁꯤ ꯏꯁꯣꯔꯒꯤ ꯋꯥꯅ ꯁꯦꯝꯕꯅꯦ ꯀꯣ ꯂꯣꯏꯅꯃꯛꯁꯤ ꯁꯦꯝꯕ ꯉꯥꯛꯇꯅꯦ ꯑꯗꯨꯅ ꯁꯤꯗ ꯏꯗꯨꯅ ꯂꯩ ꯏꯁꯣꯔꯅ ꯄ꯭ꯔꯤꯊꯤꯕꯤ ꯂꯣꯏꯅꯃꯛ ꯁꯦꯝꯕ ꯋꯥꯍꯩꯗꯨ ꯉꯁꯤ ꯑꯩꯈꯣꯏꯅ ꯄꯥꯏꯔꯤꯕ ꯁꯁꯇ꯭ꯔꯥ ꯋꯥꯗꯨꯗ ꯌꯥꯎꯔꯒ ꯂꯩꯌꯦ ꯍꯥꯏꯌꯦ ꯑꯗꯨꯒ ꯁꯦꯝꯕ ꯃꯥꯅ ꯀ꯭ꯔꯤꯌꯦꯁꯟꯗ ꯄꯥꯏꯕ ꯋꯥꯗꯣ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯗꯁꯨ ꯂꯩꯔꯤꯌꯦ ꯍꯥꯏꯗꯨꯅ ꯏꯗꯨꯅ ꯂꯩꯌꯦ ꯑꯗꯨ ꯆꯞ ꯆꯥꯅ ꯀꯔꯤꯔꯥ ꯍꯥꯏꯕ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯋꯥꯁꯤ ꯃꯤꯕꯨ ꯇꯝꯃꯤꯟꯅꯕ ꯀꯥꯟꯗ ꯃꯥꯒꯤ ꯊꯋꯥꯏ ꯑꯁꯦꯡꯕꯗꯨꯅ ꯑꯩꯈꯣꯏꯕꯨꯁꯨ ꯏꯟꯁꯄꯥꯌꯔ ꯇꯧꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎ ꯂꯩꯌꯦ ꯍꯥꯏꯗꯨꯅ ꯏꯗꯨꯅ ꯂꯩꯌꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯈꯪꯉꯦ ꯑꯗꯨꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯍꯤꯕ꯭ꯔꯤ 4ꯗ ꯄꯥꯕ ꯀꯥꯟꯗ ꯀꯔꯤ ꯍꯥꯏꯌꯦ ꯏꯁꯣꯔꯒꯤ ꯋꯥꯁꯤ ꯃꯥꯒꯤ ꯋꯥꯍꯩꯁꯤ ꯄꯣꯠꯆꯥꯏ ꯊꯧꯕꯕꯨ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯁꯤꯖꯤꯟꯅꯗꯨꯅ ꯂꯩ ꯁꯤꯅ ꯍꯥꯏꯕꯗꯤ ꯏꯁꯣꯔꯒꯤ ꯋꯥꯁꯤꯗꯤ ꯑꯋꯣꯏꯕ ꯃꯥꯡꯀꯜ ꯂꯩꯌꯦ ꯇꯧꯕ ꯉꯝꯃꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯕꯨ ꯍꯥꯏꯗꯨꯅ ꯂꯩꯌꯦ ꯑꯗꯨꯅ ꯏꯁꯣꯔꯒꯤ ꯋꯥꯍꯩꯁꯤꯗ ꯇꯧꯕ ꯉꯝꯕ ꯀꯣ ꯑꯗꯨꯒ ꯇꯧꯕ ꯉꯝꯕ ꯑꯣꯏꯅ ꯍꯤꯡꯕ ꯉꯝꯕ ꯌꯥꯎꯋꯦ ꯍꯥꯏꯅ ꯏꯗꯨꯅ ꯂꯩ ꯑꯗꯨ ꯏꯁꯣꯔꯅ ꯂꯣꯏꯅ ꯁꯦꯝꯃꯒ ꯑꯗꯨꯝ ꯊꯥꯊꯣꯛꯇꯦ ꯍꯥꯏꯌꯦ ꯑꯗꯨ ꯃꯥꯅ ꯍꯤꯡꯍꯜꯂꯦ ꯃꯥꯅ ꯌꯣꯛꯈꯠꯄꯤ ꯃꯥꯅ ꯂꯦꯞꯃꯤꯟꯅꯩ ꯍꯥꯏꯅ ꯏꯗꯨꯅ ꯂꯩꯌꯦ ꯏꯁꯣꯔꯒꯤ ꯋꯥꯍꯩꯁꯦ ꯑꯗꯨꯝ ꯊꯥꯖꯕ ꯃꯥꯒꯤ ꯄꯣꯔ ꯀꯟꯕꯁꯤꯗ ꯑꯩꯈꯣꯏꯅ ꯊꯥꯖꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯇꯧꯐꯝ ꯊꯣꯛꯄꯅꯦ ꯍꯥꯏꯅ ꯑꯩꯅ ꯁꯤꯌꯔ ꯇꯧꯅꯤꯡꯉꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯇ꯭ꯌꯨꯁꯗꯦꯗ ꯆꯠꯄ ꯀꯥꯟꯗ ꯁꯤꯁꯨ ꯁꯨꯃꯥꯏꯅ ꯐꯪꯉꯤ ꯗ ꯕꯦꯅꯤꯐꯤꯠ ꯑꯣꯐ ꯁ꯭ꯇꯗꯤꯡ ꯒꯣꯗꯁ ꯋꯥꯔꯗ ꯏꯁꯣꯔꯒꯤ ꯋꯥꯍꯩꯁꯤꯡꯁꯤ ꯄꯥꯕꯒꯤ ꯇꯣꯡꯖꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗꯀꯣ ꯀꯔꯤ ꯂꯩꯕ꯭ꯔꯥ ꯑꯩꯈꯣꯏꯅ ꯌꯦꯡꯁꯤ ꯁꯤꯗ ꯑꯄꯣꯁꯇꯜ ꯄꯤꯇꯔꯅ ꯍꯥꯏꯈꯤꯕ ꯑꯃ ꯂꯩ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯁꯁꯇ꯭ꯔꯥꯁꯤ ꯄꯥꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯤ ꯑꯅꯧꯕ ꯑꯣꯏꯈꯤꯌꯦ ꯍꯥꯏꯅ ꯏꯗꯨꯅ ꯂꯩꯌꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯇꯤꯃꯣꯊꯤꯒꯤꯗ ꯄꯥꯔꯒꯁꯨ ꯑꯁꯨꯃꯥꯏꯅ ꯁꯨꯝ ꯐꯪꯉꯦ ꯀꯔꯤꯔꯥ ꯍꯥꯏꯔꯒꯗꯤ ꯏꯍꯥꯟ ꯍꯥꯟꯕꯗ ꯄꯣꯜꯅ ꯍꯥꯏꯕꯁꯤ ꯀꯔꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯁꯁꯇ꯭ꯔꯥ ꯄꯥꯕꯒꯤ ꯕꯦꯅꯤꯐꯤꯠꯁꯤ ꯀꯔꯤꯔꯥ ꯍꯥꯏꯕ ꯀꯥꯟꯗ 이한 한바다 ꯅꯪꯒꯤ ꯑꯩꯒꯤ ꯊꯥꯖꯕꯗ ꯀꯥꯟꯅꯕ ꯌꯥꯝ ꯂꯩ ꯍꯥꯏꯌꯦ profitable in doctrines ꯍꯥꯏꯅ ꯏꯗꯨꯅ ꯂꯩꯀꯣ ꯑꯩꯈꯣꯏꯒꯤ ꯊꯥꯖꯕꯁꯤꯗ ꯀꯥꯟꯅꯕ ꯌꯥꯝ ꯐꯪꯉꯦ ꯍꯥꯏꯅ ꯏꯗꯨꯅ ꯂꯩ ꯑꯗꯨ ꯃꯊꯪꯗ ꯃꯈꯥ ꯆꯠꯊꯕ ꯀꯥꯟꯗ ꯀꯔꯤ ꯂꯩ ꯍꯥꯏꯕ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯁꯁꯇ꯭ꯔꯥ ꯄꯥꯕ ꯀꯥꯟꯗ ꯁꯤꯅ ꯑꯔꯥꯟꯕꯅꯦ ꯁꯤꯅ ꯑꯆꯨꯝꯕꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯕꯨ ꯈꯪꯍꯜꯂꯦ ꯑꯗꯨ ꯈꯪꯍꯟꯕ ꯂꯣꯏꯅ ꯅꯪꯒꯤ ꯑꯔꯥꯟꯕꯗꯣ ꯅꯪ ꯂꯥꯟꯈ꯭ꯔꯦꯀꯣ ꯅꯪ ꯁꯤ ꯍꯥꯏꯅ ꯑꯩꯕꯨ ꯅꯪꯕꯨ ꯆꯨꯝꯍꯟꯕꯤꯌꯦ ꯍꯥꯏꯌꯦ ꯁꯤꯅ ꯏꯔꯤꯁꯤꯅ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯤ ꯄꯥꯕ ꯀꯥꯟꯗ ꯑꯩꯒꯤ ꯅꯪꯒꯤ ꯁꯣꯏꯕ ꯈꯨꯗꯤꯡꯁꯤ ꯃꯥꯅ ꯆꯨꯝꯍꯟꯕꯤꯗꯨꯅ ꯑꯩꯈꯣꯏꯕꯨ ꯑꯆꯨꯝꯕ ꯃꯤꯁꯨ ꯑꯣꯏꯍꯜꯂꯦ ꯑꯗꯨꯒꯤ ꯕꯦꯅꯤꯐꯤꯠꯇꯨ ꯁꯨꯃꯥꯏꯅ ꯐꯪꯉꯤ ꯍꯥꯏ ꯑꯗꯨ ꯂꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕ ꯂꯣꯏꯅꯃꯛ ꯊꯝꯃꯒ ꯁꯣꯏꯕ ꯅꯥꯏꯗꯕ ꯑꯆꯨꯝꯕꯅ ꯊꯜꯂꯕ ꯏꯁꯣꯔꯒꯤꯗ ꯑꯩꯈꯣꯏꯕꯨ ꯄꯨꯕꯤꯌꯦ ꯍꯥꯏꯗꯅ ꯏꯗꯨꯅ ꯂꯩꯌꯦ ꯑꯗꯨꯅꯤ ꯑꯩꯈꯣꯏꯅ ꯁꯁꯇ꯭ꯔꯥ ꯄꯥꯕꯒꯤ ꯄꯨꯟꯁꯤꯗ ꯀꯥꯟꯅꯕ ꯇꯣꯡꯖꯕꯗꯨ ꯑꯗꯨꯅꯤ ꯑꯩꯈꯣꯏ ꯄꯨꯟꯁꯤꯗ ꯀꯣ ꯀꯔꯤ ꯑꯆꯨꯝ ꯑꯔꯥꯟꯁꯨ ꯐꯖꯅ ꯈꯪꯍꯟꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯅ ꯂꯥꯜꯂꯒꯁꯨ ꯅꯪꯗꯨ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯅ ꯆꯨꯝꯍꯟꯕꯤꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯑꯁꯣꯏꯕ ꯂꯣꯏꯅꯃꯛꯁꯤ ꯊꯝꯃꯒ ꯁꯣꯏꯕ ꯅꯥꯏꯗꯕ ꯏꯁꯣꯔꯒꯤꯗ ꯄꯨꯅ ꯑꯩꯈꯣꯏꯁꯤ ꯃꯤ ꯑꯅꯧꯕ ꯑꯣꯏꯅ ꯍꯤꯡꯍꯜꯂꯦ ꯍꯥꯏꯌꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏ ꯕꯥꯏꯕꯜ ꯄꯥꯕꯒꯤ ꯕꯦꯅꯤꯐꯤꯠꯇꯨ ꯀꯌꯥꯝ ꯆꯥꯎꯕ꯭ꯔꯥ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯁꯇ꯭ꯔꯥ ꯄꯥꯕꯒꯤ ꯕꯦꯅꯤꯐꯤꯠꯇꯨ ꯁꯨꯃꯥꯏꯅ ꯐꯪꯉꯦ ꯍꯥꯏꯗꯨꯅ ꯉꯁꯤ ꯇ꯭ꯌꯨꯁꯗꯦ ꯂꯦꯁꯟꯁꯤꯗ ꯁꯨꯃꯥꯏꯅ ꯏꯕꯤꯗꯨꯅ ꯂꯩ ꯑꯗꯨꯅ ꯑꯩꯈꯣꯏꯁꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩꯁꯤ ꯇꯠꯇꯅ ꯄꯥꯕꯒꯤ ꯀꯥꯟꯅꯕ ꯕꯦꯅꯤꯐꯤꯠ ꯌꯥꯝ ꯂꯩ ꯍꯥꯏꯕꯁꯤ ꯍꯥꯏꯅꯤꯡꯉꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯋꯦꯅꯁꯗꯦꯗ ꯆꯠꯄ ꯀꯥꯟꯗ ꯑꯄ꯭ꯂꯥꯏꯡ ꯒꯣꯗꯁ ꯋꯥꯔꯗ ꯏꯁꯣꯔꯒꯤ ꯋꯥꯍꯩꯁꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯂꯣꯏꯅ ꯍꯤꯡꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯄꯥꯈ꯭ꯔꯦ ꯁꯟꯗꯦ ꯃꯟꯗꯦ ꯇ꯭ꯌꯨꯁꯗꯦꯗ ꯑꯩꯈꯣꯏꯅ ꯄꯥꯕ ꯐꯪꯈ꯭ꯔꯦ ꯑꯩꯈꯣꯏ ꯂꯣꯏ ꯏꯁꯣꯔꯒꯤ ꯋꯥꯍꯩꯁꯤ ꯑꯗꯨꯕꯨ ꯀꯜꯂꯦ ꯑꯁꯤ ꯄꯥꯕ ꯀꯥꯟꯗ ꯁꯤꯕꯨ ꯀꯥꯟꯅꯩ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯇꯝꯃꯤꯟꯅꯈ꯭ꯔꯦ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯂꯣꯏꯅꯃꯛ ꯇꯝꯈꯤꯕ ꯈꯪꯈꯤꯕꯁꯤꯡꯁꯤ ꯍꯧꯖꯤꯛꯇꯤ ꯈꯪꯈꯤꯕ ꯂꯣꯏꯅꯃꯛꯇꯨ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯊꯕꯛ ꯑꯣꯏꯅ
ꯇꯧꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯀꯥꯟꯅꯕꯗꯣ ꯑꯩꯈꯣꯏꯅ ꯑꯦꯄ꯭ꯂꯥꯏ ꯇꯧꯈꯤꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯕꯦꯅꯤꯐꯤꯠ ꯇꯨ ꯀꯔꯤꯔꯥ ꯍꯥꯏꯕ ꯀꯥꯟꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯋꯦꯅꯦꯁꯗꯦ ꯂꯦꯁꯟꯗ ꯄꯥꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤꯗꯃꯛ ꯏꯁꯣꯔꯅ ꯄ꯭ꯔꯣꯃꯤꯁ ꯌꯥꯝ ꯇꯧꯗꯨꯅ ꯂꯩꯌꯦ ꯀꯣ ꯋꯥꯁꯛꯈꯤꯕ ꯌꯥꯝ ꯂꯩ ꯑꯗꯨ ꯑꯩꯈꯣꯏ ꯐꯪꯒꯗꯕꯅꯦ ꯑꯗꯨꯕꯨ ꯅꯪꯅ ꯏꯁꯣꯔꯒꯤ ꯋꯥꯍꯩꯗꯨ ꯅꯪꯒꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯦꯄ꯭ꯂꯥꯏ ꯇꯧꯗꯕꯤꯗ ꯑꯗꯨꯝ ꯄꯥꯔꯒ ꯂꯩꯈ꯭ꯔꯒꯗꯤ ꯏꯁꯣꯔꯒꯤ ꯋꯥꯁꯛꯈꯤꯕ ꯏꯁꯣꯔꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯄ꯭ꯔꯣꯃꯤꯁ ꯇꯧꯈꯤꯕꯗꯨ ꯅꯪ ꯑꯩꯒꯤꯗꯃꯛ ꯌꯥꯎꯔꯝꯃꯣꯏ ꯑꯗꯨꯅ ꯏꯁꯣꯔꯒꯤ ꯄ꯭ꯔꯣꯃꯤꯁꯁꯨ ꯏꯁꯣꯔꯒꯤ ꯋꯥꯁꯛꯈꯤꯕꯗꯨ ꯃꯥꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯁꯨꯝ ꯇꯧꯕꯤꯒꯅꯤ ꯅꯪꯕꯨ ꯁꯨꯝ ꯇꯧꯕꯤꯒꯅꯤ ꯍꯥꯏꯅ ꯋꯥꯁꯛꯇꯨ ꯅꯪ ꯑꯩ ꯐꯪꯅꯤꯡꯂꯒꯗꯤ ꯏꯁꯣꯔ ꯑꯩꯈꯣꯏꯒꯤ ꯇꯝꯈꯤꯕ ꯂꯣꯏꯅꯃꯛꯇꯣ ꯑꯩꯈꯣꯏ ꯑꯦꯄ꯭ꯂꯥꯏ ꯇꯧꯗꯨꯅ ꯍꯤꯡꯒꯗꯕꯅꯤ ꯑꯗꯨ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯄ꯭ꯔꯣꯃꯤꯁꯦꯁꯇꯨ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯁꯦ ꯐꯪꯒꯅꯤ ꯍꯥꯏꯕꯁꯤ ꯍꯥꯏꯅꯤꯡꯉꯤ ꯑꯗꯨꯒꯤꯗꯃꯛꯅꯦ ꯁꯤꯗ ꯏꯁꯣꯔꯅ ꯏꯈꯤꯕ ꯂꯩꯌꯦ ꯃꯦꯊ꯭ꯌꯨꯁꯤꯗ ꯑꯩꯈꯣꯏꯅ ꯄꯥꯕ ꯀꯥꯟꯗ ꯀꯔꯝꯍꯥꯏꯅ ꯃꯤꯁꯤꯡꯗꯨꯅ ꯏꯁꯣꯔꯕꯨ ꯊꯥꯖꯕ ꯋꯥꯠꯄꯒꯤ ꯏꯁꯣꯔꯅ ꯑꯉꯛꯄ ꯊꯕꯛ ꯇꯧꯕ ꯇꯣꯛꯈꯤ ꯍꯥꯏꯅꯦ ꯀꯔꯤꯒꯤꯔꯥ ꯃꯈꯣꯏꯅ ꯈꯪꯈꯤꯕ ꯂꯣꯏꯅꯃꯛꯇꯨ ꯃꯈꯣꯏ ꯑꯦꯄ꯭ꯂꯥꯏ ꯇꯧꯗ꯭ꯔꯦ ꯊꯥꯖꯕ ꯋꯥꯠꯈ꯭ꯔꯦꯀꯣ ꯑꯗꯨꯅ ꯏꯁꯣꯔꯅꯁꯨ ꯄꯔꯐꯣꯔꯝ ꯇꯧꯗ꯭ꯔꯦ ꯑꯗꯨꯒ ꯂꯣꯏꯅ ꯑꯩꯈꯣꯏꯅ ꯍꯤꯕ꯭ꯔꯨꯗ ꯄꯥꯕ ꯀꯥꯟꯗ ꯀꯔꯤꯔꯥ ꯃꯈꯣꯏꯅ ꯍꯥꯏꯕ ꯏꯟꯗꯕꯒꯤ ꯀꯣ ꯃꯈꯣꯏ ꯄꯣꯠ ꯊꯥꯕꯗꯨꯗ ꯆꯪꯗ꯭ꯔꯦ ꯍꯥꯏꯅꯦ ꯀꯔꯤꯒꯤꯔꯥ ꯃꯈꯣꯏꯅ ꯈꯪꯈꯤꯕ ꯇꯥꯔꯗꯤ ꯃꯈꯣꯏ ꯑꯦꯄ꯭ꯂꯥꯏ ꯇꯧꯗ꯭ꯔꯦ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯑꯗꯨꯒꯤ ꯃꯔꯝ ꯑꯣꯏꯅ ꯃꯈꯣꯏꯁꯤ ꯄꯣꯠ ꯊꯥꯕ ꯏꯁꯣꯔꯗ ꯄꯣꯠ ꯊꯥꯕꯗꯨꯗ ꯃꯈꯣꯏ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨ ꯐꯪꯗ꯭ꯔꯦ ꯏꯁꯣꯔꯅ ꯃꯦꯔꯦꯀꯜꯁ ꯑꯉꯛꯄ ꯇꯧꯕꯗꯨꯁꯨ ꯃꯥ ꯂꯦꯞꯈꯤ ꯍꯥꯏꯌꯦ ꯀꯔꯤꯔꯥ ꯃꯈꯣꯏꯁꯤ ꯏꯁꯣꯔꯅ ꯇꯧꯈꯤꯕ ꯂꯣꯏꯅꯃꯛ ꯈꯪꯈꯤꯕ ꯎꯈꯤꯕꯗꯨ ꯃꯈꯣꯏ ꯄꯨꯟꯁꯤꯗ ꯑꯦꯄ꯭ꯂꯥꯏ ꯇꯧꯗ꯭ꯔꯦ ꯊꯥꯖꯕ ꯋꯥꯠꯈ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯇꯝꯈꯤꯕ ꯈꯪꯈꯤꯕ ꯂꯣꯏꯅꯃꯛꯇꯨ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯒ ꯀꯣ ꯍꯤꯡꯕ ꯀꯥꯟꯗ ꯏꯁꯣꯔꯒꯤ ꯋꯥꯁꯛꯈꯤꯕ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗꯃꯛ ꯄꯤꯒꯅꯤ ꯍꯥꯏꯅ ꯄ꯭ꯔꯣꯃꯤꯁ ꯇꯧꯈꯤꯕꯗꯨ ꯑꯩꯈꯣꯏꯒꯤꯗꯃꯛꯅꯤ ꯍꯥꯏꯕꯁꯤ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤ ꯑꯗꯨꯅ ꯏꯟ ꯑꯣꯔꯗꯔ ꯇꯨ ꯒꯦꯠ ꯗ ꯄ꯭ꯔꯣꯃꯤꯁ ꯑꯣꯐ ꯒꯣꯗ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯋꯥꯍꯩꯁꯤ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯒ ꯍꯤꯡꯕ ꯗꯔꯀꯥꯔ ꯑꯣꯏꯌꯦ ꯍꯥꯏꯕꯁꯤ ꯍꯥꯏꯅꯤꯡꯉꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯂꯥꯁ ꯊꯔꯁꯗꯦ ꯆꯠꯄ ꯀꯥꯟꯗ ꯍꯧꯖꯤꯛꯇꯤ ꯁꯦꯌꯔꯤꯡ ꯗ ꯋꯥꯔꯗ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕꯒꯨꯝ ꯈꯪꯈꯤꯕ ꯈꯪꯍꯧꯈ꯭ꯔꯕ ꯏꯁꯣꯔꯒꯤ ꯋꯥꯁꯤꯗꯤ ꯁꯤꯃꯨꯛ ꯀꯜꯂꯦꯀꯣ ꯁꯤꯃꯨꯛ ꯀꯥꯟꯅꯩꯀꯣ ꯍꯥꯏꯅ ꯈꯪꯈꯤꯕ ꯂꯣꯏꯅꯃꯛꯁꯨ ꯍꯧꯖꯤꯛꯇꯤ ꯅꯪ ꯑꯩꯒꯤꯗ ꯊꯝꯗꯕꯤꯗ ꯍꯧꯖꯤꯛꯇꯤ ꯅꯪ ꯑꯩꯒꯤ ꯀꯥꯟꯅꯕꯗꯣ ꯃꯤꯒꯤꯗꯃꯛ ꯑꯃꯨꯛꯀ ꯁꯤꯌꯔ ꯊꯨꯡꯍꯟꯕ ꯌꯧꯍꯟꯕ ꯃꯤ ꯑꯇꯣꯞꯄꯒꯤꯁꯤ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯑꯣꯏꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯀꯔꯤꯔꯥ ꯍꯥꯏꯔꯦ ꯒꯨꯗ ꯅ꯭ꯌꯨꯁ ꯏꯁ ꯐꯣꯔ ꯁꯦꯌꯔꯤꯡ ꯍꯥꯏꯌꯦ ꯑꯐꯕ ꯋꯥꯄꯥꯎꯁꯤ ꯀꯔꯤꯒꯤꯔꯥ ꯍꯥꯏꯔꯗꯤ ꯁꯤꯗꯤ ꯃꯤꯕꯨ ꯇꯥꯛꯄꯤꯅꯤꯡꯉꯥꯏꯒꯤꯅꯤ ꯍꯥꯏꯌꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯑꯐꯕ ꯋꯥꯄꯥꯎ ꯌꯥꯝ ꯐꯪꯈ꯭ꯔꯦꯀꯣ ꯑꯗꯨ ꯂꯣꯏꯅꯃꯛꯁꯤ ꯃꯤꯕꯨ ꯇꯥꯛꯄꯤꯅꯤꯡꯉꯥꯏꯅꯤ ꯍꯥꯏꯅ ꯑꯗꯨꯅ ꯑꯩꯈꯣꯏ ꯄ꯭ꯔꯤꯊꯤꯕꯤꯒꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎꯗꯨ ꯀꯔꯤꯔꯥ ꯍꯥꯏꯕ ꯀꯥꯟꯗ ꯁ꯭ꯇꯣꯔꯤ ꯑꯣꯐ ꯖꯤꯁꯁ ꯍꯥꯏꯅ ꯏꯗꯨꯅ ꯂꯩ ꯉꯁꯤ ꯁꯕꯥ ꯁ꯭ꯀꯨꯜꯗ ꯏꯁꯣꯔꯒꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯋꯥꯔꯤꯁꯤꯅꯦ ꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯂꯩꯇꯦ ꯄ꯭ꯔꯤꯊꯤꯕꯤꯗ ꯍꯥꯏꯅ ꯏꯗꯨꯅ ꯂꯩ ꯃꯔꯝꯗꯤ ꯀꯔꯤꯔꯥ ꯍꯥꯏꯔꯗꯤ ꯖꯤꯁꯨꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯁꯤꯕꯤꯈꯤꯕ ꯀꯣ ꯑꯩꯈꯣꯏ ꯃꯤ ꯇꯥꯏꯕꯪꯄꯥꯟꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯄꯥꯕ ꯐꯪꯉꯦ ꯑꯗꯨꯅꯦ ꯅꯪ ꯑꯩꯕꯨ ꯀꯟꯕꯤꯕ ꯉꯝꯕ ꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯂꯩꯇꯦ ꯍꯣꯏ ꯅꯪ ꯑꯩꯕꯨ ꯃꯤꯅ ꯄꯩꯁꯥ ꯄꯤꯕꯁꯨ ꯅꯨꯡꯉꯥꯏꯌꯦ ꯑꯆꯥꯄꯣꯠ ꯄꯤꯕꯁꯨ ꯅꯨꯡꯉꯥꯏꯕ ꯑꯃꯊꯟꯅꯦ ꯑꯗꯨꯕꯨ ꯈ꯭ꯋꯥꯏꯗ ꯅꯨꯡꯉꯥꯏꯕꯗꯤ ꯑꯗꯨ ꯅꯠꯇꯦ ꯑꯗꯨꯗꯤ ꯀꯔꯤ ꯍꯥꯏꯕ ꯀꯥꯟꯗ ꯅꯪ ꯁꯤꯒꯗꯕ ꯃꯐꯝꯗꯒꯤ ꯅꯪꯕꯨ ꯍꯤꯡꯍꯟꯈ꯭ꯔꯦ ꯂꯣꯝꯕ ꯅꯥꯏꯗ ꯅꯪꯕꯨ ꯍꯤꯡꯍꯟꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯕꯨꯁꯤꯗ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯀꯔꯤ ꯐꯥꯎ ꯂꯩꯕ꯭ꯔꯥ ꯀꯣ ꯑꯗꯨꯅꯤ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯁꯤ ꯑꯩꯈꯣꯏ ꯐꯪꯈ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯅ ꯃꯤꯕꯨ ꯇꯥꯛꯄꯤꯅꯤꯡꯉꯥꯏ ꯃꯐꯝ ꯑꯣꯏꯌꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯒꯨꯗꯅꯦꯁ ꯐꯪꯅ ꯃꯤꯕꯨ ꯁꯤꯌꯔ ꯇꯧꯗꯕꯤꯗ ꯂꯩꯕꯁꯤ ꯀꯔꯤꯒꯤꯔꯥ ꯍꯥꯏꯕ ꯀꯥꯟꯗ ꯅꯪ ꯑꯩꯁꯤ ꯑꯋꯣꯏꯕ ꯒꯨꯗ ꯅ꯭ꯌꯨꯁꯁꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯣꯏꯗ꯭ꯔꯤꯕꯒꯤꯅꯤ ꯍꯥꯏꯅ ꯏꯗꯨꯅ ꯂꯩꯌꯦ ꯑꯅꯤꯁꯨꯕꯅ ꯀꯔꯤꯔꯥ ꯍꯥꯏꯔꯗꯤ ꯅꯪ ꯑꯩꯁꯤ ꯏꯁꯣꯔꯒꯤꯗꯃꯛꯇ ꯇꯣꯇꯦꯜꯂꯤ ꯁꯔꯦꯟꯗꯔ ꯇꯧꯗꯕꯒꯤ ꯑꯩꯈꯣꯏꯅ ꯁꯤꯌꯔ ꯇꯧꯕ ꯉꯝꯗꯕꯅꯤ ꯍꯥꯏ ꯑꯗꯨ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯅꯪꯅ ꯑꯋꯣꯏꯕ ꯒꯨꯗ ꯅ꯭ꯌꯨꯁ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯇꯧꯈ꯭ꯔꯕ ꯏꯁꯣꯔꯅꯀꯣ ꯍꯥꯏꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯇꯧꯈ꯭ꯔꯕ ꯑꯅꯤꯁꯨꯕꯅ ꯑꯩꯁꯤ ꯀꯔꯤꯁꯨ ꯅꯠꯇꯦꯀꯣ ꯑꯁꯣꯟꯕꯅꯦꯀꯣ ꯍꯥꯏꯅ ꯅꯪꯅ ꯏꯁꯣꯔꯗ ꯁꯔꯦꯟꯗꯔ ꯇꯧꯔꯒ ꯍꯤꯡꯕ ꯀꯥꯟꯁꯤꯗ ꯉꯁꯤ ꯁꯄꯥꯁꯀꯨꯅ ꯀꯔꯤ ꯍꯥꯏ ꯏꯁꯣꯔꯅ ꯃꯥꯒꯤ ꯒꯨꯗ ꯅ꯭ꯌꯨꯁꯁꯤ ꯁꯤꯌꯔ ꯇꯧꯅꯤꯡꯉꯥꯏ ꯔꯥꯏꯠ ꯄꯔꯁꯟ ꯔꯥꯏꯠ ꯇꯥꯏꯝ ꯔꯥꯏꯠ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯃꯥꯅ ꯄꯤꯕꯤꯔꯛꯀꯅꯤ ꯍꯥꯏꯅꯦ ꯑꯩꯈꯣꯏꯅ ꯊꯤꯗ꯭ꯔꯒꯁꯨ ꯃꯥꯅ ꯄꯤꯕꯤꯔꯛꯀꯅꯤ
ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯁꯣꯔꯗ ꯑꯩꯈꯣꯏ ꯃꯇꯝ ꯈꯨꯗꯤꯡꯗ ꯆꯪꯖꯕꯁꯤ ꯗꯔꯀꯥꯔ ꯑꯣꯏꯌꯦ ꯑꯗꯨ ꯑꯣꯏꯕ ꯒꯨꯗ ꯅ꯭ꯌꯨꯁ ꯀ꯭ꯔꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯐꯖꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯇꯧꯕ ꯗꯔꯀꯥꯔ ꯑꯣꯏꯌꯦ ꯍꯥꯏꯗꯨꯅ ꯏꯗꯨꯅ ꯂꯩꯌꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯆꯦꯛꯁꯤꯟꯒꯗꯕꯗꯤ ꯀꯔꯤꯔꯥ ꯍꯥꯏꯕ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯀꯔꯤ ꯍꯥꯏꯒꯦꯔꯥ ꯅꯝꯕꯔ ꯋꯥꯟ ꯈꯪꯒꯗꯕ ꯑꯗꯨꯒ ꯀꯔꯝꯍꯥꯏꯅ ꯍꯥꯏꯒꯦꯔꯥ ꯑꯗꯨꯒ ꯀꯔꯤ ꯃꯇꯝꯗ ꯍꯥꯏꯒꯦꯔꯥ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯒ꯭ꯌꯥꯟ ꯇꯥꯕ ꯗꯔꯀꯥꯔ ꯑꯣꯏꯌꯦ ꯒꯨꯗ ꯅ꯭ꯌꯨꯁꯁꯤ ꯀꯔꯝꯍꯥꯏꯅ ꯍꯥꯏꯒꯦꯔꯥ ꯀꯩꯗꯧꯉꯩ ꯍꯥꯏꯒꯦꯔꯥ ꯀꯔꯝꯍꯥꯏꯅ ꯍꯥꯏꯒꯦꯔꯥ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯈꯪꯐꯝ ꯊꯣꯛꯑꯦ ꯑꯗꯨꯅ ꯉꯁꯤ ꯁꯕꯥꯠ ꯁ꯭ꯀꯨꯜꯒꯤ ꯂꯦꯁꯟꯁꯤꯅ ꯍꯥꯏꯕꯁꯦ ꯀꯔꯤꯔꯥ ꯍꯥꯏꯔꯒꯗꯤ ꯏꯁꯣꯔꯒꯤ ꯋꯥꯁꯤ ꯑꯗꯨꯃꯨꯛ ꯀꯜꯂꯦ ꯑꯗꯨꯃꯨꯛ ꯁꯛꯇꯤ ꯂꯩꯌꯦ ꯍꯥꯏꯕꯁꯤ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤ ꯑꯗꯨꯒ ꯏꯁꯣꯔꯒꯤ ꯑꯗꯨꯃꯨꯛ ꯄꯥꯡꯒꯜ ꯂꯩꯕ ꯋꯥꯗꯨ ꯅꯪ ꯑꯩꯅ ꯊꯥꯖꯔꯒꯗꯤ ꯍꯦꯟꯅ ꯄꯥꯋꯔ ꯑꯣꯏꯕ ꯑꯣꯏꯒꯅꯤ ꯑꯗꯨꯕꯨ ꯑꯗꯨꯃꯨꯛ ꯄꯥꯋꯔ ꯂꯩꯕ ꯁꯛꯇꯤ ꯂꯩꯕ ꯋꯥꯗꯨ ꯅꯪ ꯑꯩꯅ ꯊꯥꯖꯗ꯭ꯔꯒꯗꯤ ꯀꯔꯤꯁꯨ ꯅꯠꯇꯦ ꯃꯥꯒꯤꯗꯣ ꯑꯗꯨꯒꯤ ꯗꯤꯐ꯭ꯔꯦꯟꯁꯇꯨꯀꯣ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯋꯥꯒ ꯇꯥꯏꯕꯪꯄꯥꯟ ꯃꯤꯒꯤ ꯋꯥꯒꯤ ꯗꯤꯐ꯭ꯔꯦꯟꯁ ꯑꯈꯦꯠꯅꯕ ꯂꯩꯕꯒꯨꯝꯕ ꯑꯗꯨꯃ ꯂꯩꯕꯅꯤꯀꯣ ꯏꯁꯣꯔꯒꯤ ꯋꯥꯗꯤ ꯇꯧꯒꯅꯤ ꯍꯥꯏꯗꯤ ꯃꯥꯗꯤ ꯇꯧꯕ ꯉꯝꯕꯅꯦ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯋꯥꯗꯤ ꯇꯧꯒꯅꯤ ꯍꯥꯏꯔꯁꯨ ꯇꯧꯕ ꯉꯝꯗꯕ ꯌꯥꯝ ꯂꯩꯌꯦ ꯑꯗꯨ ꯆꯞ ꯆꯥꯅ ꯏꯁꯣꯔꯒꯤ ꯋꯥꯍꯩꯁꯦ ꯑꯗꯨꯃꯨꯛ ꯀꯜꯂꯒꯁꯨ ꯁꯛꯇꯤ ꯇꯧꯕꯔꯒꯁꯨ ꯅꯪ ꯑꯩꯅ ꯊꯥꯖꯔꯒꯗꯤ ꯀꯔꯤꯁꯨ ꯅꯠꯇ꯭ꯔꯦ ꯃꯥꯒꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩꯗꯣ ꯑꯗꯨꯕꯨ ꯅꯪꯅ ꯏꯁꯣꯔꯁꯤ ꯇꯧꯕ ꯉꯝꯃꯅꯤꯀꯣ ꯃꯥꯒꯤ ꯋꯥꯁꯤꯀꯣꯅ ꯐꯖꯅ ꯊꯥꯖꯔꯒꯗꯤ ꯍꯦꯟꯅ ꯏꯁꯣꯔꯒꯤ ꯄꯥꯎꯗꯣ ꯑꯩꯈꯣꯏ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯕꯁꯤ ꯉꯁꯤ ꯁꯕꯥꯠ ꯁ꯭ꯀꯨꯜꯁꯤꯗ ꯑꯩꯅ ꯁꯤ ꯃꯌꯥꯝꯕꯨ ꯗꯤꯁꯀꯁꯟ ꯇꯧꯅꯤꯡꯕꯅꯤ ꯏꯁꯣꯔꯅ ꯃꯌꯥꯝꯕꯨ ꯕꯣꯔ ꯄꯤꯕ ꯑꯣꯏꯖꯁꯅꯨ